ꯌꯥꯝ ꯆꯤꯡꯉꯣꯛꯁꯦ ꯈꯔ ꯇꯥꯡꯅ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯔꯤꯡ ꯏꯁꯇꯔꯟ ꯁꯥꯏꯠ ꯂꯣꯝꯗ ꯑꯅꯝꯕ ꯐꯪꯉꯤ ꯁꯤ ꯏꯁꯇꯔꯟ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯄꯨꯔꯛꯄꯅꯦꯕꯀꯣ ꯀꯦꯞꯁꯨꯜꯁꯤ ꯄꯥꯔꯒ ꯄꯨꯔꯥ ꯆꯤꯡꯉꯣꯛ ꯑꯁꯦꯡꯕꯗꯨꯅꯤꯀꯣ ꯁꯤ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯅꯤꯀꯣ ꯑꯣꯔꯦꯟꯖꯇꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯀꯧꯏ ꯀꯣꯝꯂꯥ ꯆꯨꯝꯕ꯭ꯔꯥꯅ ꯀꯣꯝꯕꯂꯥ ꯍꯥ ꯀꯣꯝꯕꯂꯥ ꯀꯣꯝ ꯀꯣꯝꯕꯂꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯏꯕ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯣꯛ ꯆꯤꯡꯒꯤ ꯑꯣꯛ ꯑꯁꯦꯡꯕꯗꯣ ꯂꯝꯑꯣꯛ ꯅꯠꯇꯦꯀꯣ ꯋꯥꯏꯜ ꯕꯣꯔꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯤꯡꯉꯣꯛ ꯍꯥꯏꯅ ꯃꯆꯤꯟ ꯇꯨꯝꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦ ꯀꯦꯞꯁꯨꯜꯒꯁꯤ ꯄꯥꯔꯒꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯦꯞꯁꯨꯜꯁꯤ ꯄꯥꯔꯒ ꯄꯨꯔꯥ ꯆꯤꯡꯉꯣꯛ ꯑꯁꯦꯡꯕꯗꯨꯅꯤꯀꯣ ꯁꯤ ꯃꯇꯨꯁꯨ ꯌꯥꯝ ꯂꯟꯅ ꯍꯧꯕꯅꯦ Sun, Sun, apa main berah? ꯈꯥꯃꯦꯟꯁꯦ ꯁꯤꯅ ꯍꯥꯎꯕ ꯁꯨꯝꯕꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯂꯧꯍꯣꯏ ꯊꯤꯜꯂꯤꯁꯨ ꯁꯤ ꯑꯣꯏꯅ ꯍꯥꯞꯀꯦ ꯀꯣꯟꯅꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯁꯤꯒ ꯑꯗꯨꯝ ꯄꯨꯂꯞ ꯊꯣꯡꯊꯔꯒꯦ ꯃꯆꯨ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯍꯥꯞꯇ꯭ꯔꯤꯕꯅꯤꯀꯣ ꯖꯁ ꯉꯧꯕ ꯈꯛꯇ ꯉꯥꯏꯔꯁꯤ ꯌꯥꯝ ꯌꯥꯎꯔꯤ ꯊꯨꯝ ꯈꯛꯇꯅꯤ ꯊꯨꯝꯒ ꯁꯥ ꯃꯔꯣꯏꯒ ꯏꯁꯤꯡꯒ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯃꯩꯁꯦ ꯌꯥꯝ ꯀꯟꯗꯕꯤꯗ ꯊꯤꯂꯤ ꯊꯤꯂꯤꯅꯤ ꯊꯥꯔꯤꯁꯦ ꯉꯁꯤꯗꯤ ꯖꯤꯔꯥ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯍꯥꯞꯇꯕꯅꯤ ꯍꯥꯞꯄꯗꯣ ꯆꯥꯅꯤꯡꯗꯕꯒꯤꯀꯣ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕꯗꯣ ꯆꯥꯅꯤꯡꯗꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯆꯝꯂꯞ ꯊꯣꯡꯗꯣꯏꯅꯤ ꯍꯣꯔꯦꯟ ꯃꯆꯨ ꯀꯩꯀꯥ ꯍꯥꯞꯄꯛꯈꯤꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯛꯈꯤꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯃꯆꯨ ꯃꯥꯏ ꯀꯟꯗꯤꯁꯟꯗꯨ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯆꯨ ꯊꯥꯕ ꯌꯥꯔꯦ
ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯅꯤꯀꯣ. ꯅꯨꯡꯗꯥꯡꯁꯤꯗ ꯁꯥꯗ ꯍꯥꯞꯅꯕꯀꯣ ꯎꯁꯣꯏ ꯊꯤꯕꯅꯦꯕ ꯁꯤꯒꯤ ꯃꯣꯕꯤꯋꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯁꯤꯒꯤ ꯎꯁꯣꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯣ ꯂꯥꯜ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯌꯥꯔꯣꯅꯦ ꯑꯗꯨꯝ ꯐꯨ ꯂꯧꯔꯣꯅ ꯐꯤ yes yaro ꯄꯤꯛꯇꯤ ꯄꯤꯛꯄꯀꯣ ꯍꯥꯎꯗꯤ ꯍꯥꯎꯕ ꯌꯥꯝ ꯊꯣꯠꯄ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯂꯧꯈꯠꯄ ꯍꯧꯔꯒꯦ ꯇꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯉꯛꯑꯒꯦꯀꯣ. ꯂꯥꯗ ꯍꯦꯛꯇ ꯐꯨꯊꯔꯒꯦ. ꯄꯣꯁꯇꯥꯔꯗ ꯍꯥꯎꯏꯀꯣ. ꯎꯝ. ꯑꯩ ꯈꯨꯠꯄꯨ ꯌꯥꯎꯔꯗꯤ. ꯅꯪꯅ ꯊꯣꯡꯕꯩ ꯇꯥꯏꯞꯇ. ꯑꯩꯅ ꯑꯣꯠꯈꯤꯕꯅꯤꯗ. ꯁꯤꯅ ꯀꯥꯔꯣꯠ ꯃꯇꯣꯟ. ꯃꯩꯇꯩꯒꯤ ꯈꯨꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯨꯝ ꯌꯥꯕ꯭ꯔꯣ? ꯑꯩ ꯈꯨꯠ ꯌꯥꯎꯕꯩꯔꯥ ꯈꯪꯗꯦ ꯌꯥꯔꯦ. ꯅꯪ ꯈꯨꯠ ꯌꯥꯎꯕ ꯍꯥꯏꯕꯨ ꯉꯁꯥꯏ ꯃꯩ ꯈꯔ ꯌꯥꯡꯁꯤꯟꯕ ꯑꯗꯨ ꯈꯛꯇꯅꯤ. ꯏꯁꯥꯗꯁꯨ ꯌꯦꯛꯕ ꯂꯣꯏꯅ ꯏꯁꯥꯗꯁꯨ ꯀꯥꯔꯣꯠ ꯃꯇꯣꯟꯗꯣ. ꯀꯥꯔꯣꯠꯄꯣ. ꯀꯥꯔꯣꯠꯄꯣ ꯕꯖꯥ. 감사합니다. 소금 야우도 하고 우소이. 우소이가. ꯃꯥꯏ ꯀꯦꯞꯁꯣꯜꯗꯤ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯦ. ꯄꯥꯔꯞ ꯇꯧꯔꯒꯀꯣ ꯐꯨꯠꯄꯅꯤꯅ ꯐꯖꯅ ꯄꯦꯠ ꯂꯥꯎꯔꯦ. ꯊꯩꯄꯣꯛꯄ ꯚꯥꯏ ꯈꯥꯔ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨꯍꯦ. ꯆꯥꯛꯇꯣ ꯑꯦꯛꯁꯇ꯭ꯔꯥ ꯊꯣꯡꯖꯤꯟꯈꯤꯕꯅꯤꯅꯦ ꯑꯩꯅ. ꯅꯣꯏ ꯄꯥꯈꯪꯅꯒꯗꯤ ꯁꯨꯃꯥꯏꯅꯒ ꯊꯣꯡꯉꯒ ꯄꯤꯖꯕꯤꯗꯕ? ꯄꯥꯈꯪ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯩꯅꯤꯅꯦ. ꯅꯣꯏ ꯁꯥꯏꯅ ꯀꯩꯅꯣꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉ ꯄꯤꯖꯩ ꯀꯥꯏꯅ ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯕꯤꯌꯨ ꯀꯣ. ꯃꯤ ꯁꯃꯨ ꯄꯤꯖꯒꯦ ꯍꯥꯏꯔꯤꯅꯦ ꯑꯩꯅ ꯆꯥꯔꯣꯏ ꯍꯥꯏꯕꯩ ꯄꯤꯗ꯭ꯔꯤꯅꯦ. ꯑꯣ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯋꯤꯅꯦ. ꯍꯥꯎꯔꯦ.
ꯃꯥꯏ ꯁ꯭ꯀꯤꯟꯗꯨꯁꯨ ꯄꯥꯔꯒ ꯍꯧꯋꯤꯀꯣ ꯈꯨꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕ ꯎꯝ ꯌꯥꯝ ꯆꯤꯡꯉꯣꯛꯁꯦ ꯈꯔ ꯇꯥꯡꯅ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯔꯤꯡ ꯏꯁꯇꯔꯟ ꯁꯥꯏꯠ ꯂꯣꯝꯗ ꯑꯅꯝꯕ ꯐꯪꯉꯤ ꯁꯤ ꯏꯁꯇꯔꯟ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ 2,000ꯃꯨꯛꯀꯤ ꯂꯧꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ 3 ꯌꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯅꯦ ꯉꯁꯤꯁꯦ ꯀꯥꯔꯣꯠ ꯃꯇꯣꯟꯁꯤꯅ ꯀꯥꯔꯣꯠ ꯃꯍꯦꯜꯂꯤꯗ ꯃꯇꯣꯟꯁꯦ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔ ꯃꯔꯤ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯁꯤꯁꯦ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯀꯧꯏ ꯀꯥꯔꯣꯠ ꯑꯗꯨꯝ ꯅꯠꯇꯦ ꯍꯥꯏꯗ ꯅꯠꯇꯦ ꯃꯔꯤꯁꯦ ꯃꯔꯥ ꯃꯔꯥ ꯃꯥꯅ ꯏꯅ ꯆꯠꯄꯅꯤꯅ ꯃꯔꯥꯒꯨꯝꯕꯅꯤ ꯀꯩꯅꯣ ꯏꯪꯂꯤꯁꯇ ꯂꯐꯣꯏꯁꯦ ꯀꯔꯤ ꯍꯥꯏ ꯂꯐꯣꯏ ꯑꯗꯨꯕꯨꯗꯤ ꯕꯅꯥꯅꯥꯅꯤꯅꯦ ꯕꯅꯥꯅꯥ ꯀꯧꯋꯦꯕ ꯎꯝ ꯑꯗꯨ ꯈꯔ ꯊꯨꯅ ꯍꯦꯛ ꯈꯨꯝꯃꯣꯀꯣ ꯑꯩ ꯍꯪꯂꯛꯀꯦꯀꯣ ꯍꯥ ꯍꯥꯏꯔꯛꯑꯣ ꯍꯩꯅꯧꯁꯦ ꯏꯪꯂꯤꯁꯇ ꯀꯔꯤ ꯀꯧꯏ ꯃꯦꯡꯒꯣ ꯑꯣꯔꯦꯟꯖꯇꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯀꯧꯏ ꯀꯣꯝꯂꯥ ꯆꯨꯝꯕ꯭ꯔꯥꯅꯦ ꯀꯣꯝꯕꯂꯥ ꯍꯥ ꯀꯣꯝꯕꯂꯥ ꯀꯣꯝ ꯀꯣꯝꯕꯂꯥ ꯀꯣꯝꯕꯂꯥ ꯍꯥ ꯀꯣꯝꯕꯂꯥ ꯀꯣꯝꯕꯂꯥ ꯀꯣꯝꯂꯥ ꯍꯥꯏꯕꯗꯨꯗꯤ ꯀꯣꯝꯕꯂꯥ ꯀꯣꯝꯕꯂꯥ ꯆꯨꯝꯕ꯭ꯔꯥꯅꯦ ꯀꯣꯝꯂꯥ ꯃꯅꯤꯡꯂꯣꯟꯗꯗꯤ ꯀꯣꯝꯂꯥ ꯀꯣꯝꯂꯥ ꯎꯝ ꯃꯔꯤꯡꯗꯁꯨ ꯀꯣꯝꯂꯥ ꯀꯣꯝꯂꯥ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯟꯅꯤꯗ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯇꯥꯕ ꯀꯣꯝꯕꯂꯥ ꯀꯧꯕꯁꯦ ꯀꯣꯝꯂꯥ ꯀꯃꯂꯥ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯂꯣꯟ ꯁꯨꯗꯕꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪꯒꯤꯗꯣ ꯑꯁ ꯌꯥꯁꯦ ꯌꯥꯗꯕꯩꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯒꯥꯎ ꯁꯥꯏꯒꯗꯕꯅꯦ ꯊꯥ 2 ꯐꯤꯒꯔ ꯁꯦꯝꯂꯛꯄꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯐꯟ ꯆꯩꯒꯤꯗꯧꯔꯦ ꯁꯥꯏꯒꯦ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯥꯕ ꯊꯩꯄꯣꯛꯄꯤ ꯊꯩꯄꯪ ꯍꯩꯅꯤ ꯀꯣꯏꯅꯨ ꯄꯦꯁ ꯇꯝꯕ ꯃꯥꯜꯂꯦ ꯑꯩ ꯍꯥꯞꯄꯔꯦ ꯐꯤꯒꯔ ꯁꯦꯝꯃꯤꯅꯤ ꯐꯤꯒꯔ ꯁꯦꯝꯃꯤꯅꯦꯕ ꯐꯤꯒꯔ ꯁꯦꯝꯃꯤꯅꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯁ ꯅꯍꯥꯟꯒꯤ ꯐꯥꯔꯁꯀꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯉꯗꯤ ꯀꯪꯉꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨ ꯀꯩꯅꯣ ꯅꯍꯥꯟ ꯀꯔꯝꯕ ꯅꯍꯥꯟ ꯁꯟ ꯃꯔꯤꯟ ꯃꯦꯠꯄꯩꯗꯣ ꯑꯁ ꯑꯗꯨꯗꯩ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯋꯥꯎꯅꯔꯦ ꯂꯩꯁꯥꯕꯤꯌꯦ ꯂꯧ ꯇꯞꯇꯥꯏ ꯁꯨꯔ ꯆꯥꯕꯕꯨ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯃꯇꯝꯅꯅꯦ ꯆꯥꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯗ꯭ꯔꯦꯁ ꯀꯣꯠ ꯁꯨꯠ ꯇꯧꯔ ꯆꯥꯒꯗ꯭ꯔꯣ ꯅꯦꯆꯔ ꯕ꯭ꯌꯨꯇꯤꯗꯁꯨ ꯈꯔ ꯆꯥꯔꯛ ꯍꯥꯏꯅꯤ ꯍꯥꯎꯔꯦꯍꯦ ꯀꯥꯔꯣꯠ ꯃꯇꯣꯟꯁꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯂꯧꯈ꯭ꯔꯣ ꯍꯥꯎꯔꯗꯤ ꯑꯩꯁꯦ ꯀꯥꯔꯣꯠ ꯃꯇꯣꯟ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯍꯥꯟꯅ ꯆꯥꯕ ꯌꯥꯏ ꯈꯪꯗꯦꯕ
ꯕꯦꯂꯤ ꯍꯥꯏ ꯇꯒ Hai, hai taga. Hai taga lo. Sani ma. Đây là lại. Hai taga. เฮาได้ไหมmathangda mu mazana chathara ngasi somda lakpagi nopi ga hawba amtang pijabige na aina purakpane bako sade ado jingo asengba saba phangme ngasi di yam nuai re Manik podo mo ron da kay hage. ha Manik podo. oi ne yam Oinamba. yam oinam hawre hai tare Hao. mahau yam lei hai tare ngasi ukse adu man pulap chaminare next time yam phajana muka atopa mu chathara ge mayam ngasi gi di bye bye Bye. Bye.